Crore Changna Sagadaba Jnv Thoubal Saba Hounaba Yaipha Thounikhre India Lenga ki Sentang Makada Crore Changna Sagadaba Jnv Thoubal ngasi MLA Dr. Thokchom Radesiamna Mai Pakna Saba Hounaba Yaipha Thounibagi Thoram ama pangtokre Ekar Kunmari Henbagi Mafam the Sagadaba Jnv asi district kudingi Thamgadaba Singi Manungda ngasi Thoubal district Salungpham Kangthok Chawda district asigi oina Saba Hounaba Yaipha Thounikhre pangthokibani Thoram aduda Hairok Kendragi MLA Dr. Thokchom Radesiamna chief guest BJP Hairok Mandalgi president Thokchom Chaurjit Singh na president amadi Manipur Tribal Development Corporation gi chief engineer A Doren amasung MTDC gi technical consultant TA Samona guest of honor oiki Thoram aduga mari leinana MLA Dr. Thokchom Radesiamna chief guest gi warol piraduna phongdokibada Jawhar Novodia Vidyalaya asi district kudingi leitaba yadaba mahai tampham sang amani haiki Masimak Manipur da Anoba district teret hapkatlakpagi manungda manung chana tampaki lamda district ani hengalakpa amadi chingi lamda district manga hengalakki baduna India lenga ki makada district ahumda habadi chingi district ani amadi tampaki ama khangalaktuna ahanbagi oina chalaiba hauduna Lakrabani haiki JNB ki permanent oiba mafam da sanaba khangat kibasingi manungda salungpham da su amani haiki ngasidegi Saba haugadoriba JNV Thoubal asi matam amada MLA na education minister oiringai matamda district khudingmakta JNV amamam leigadabani haiduna tanabada district khudingi ayaba pirakkibani hairi laiba ki irang na maram oiraka makha tana thabak paikhatpa ngamdana leirakkiba du president rule manungda amuk tanaduna district ahumgi habidi Thoubal kangpokpi amadi none district ahumgi ayaba pirakpaga loinana sanction Torakibani Hairi. Ngasiki Thoramadu Mari Lena MLA na Luting Laga Mafam Aduda Mai Pakna Sanaba Yaipha Thounikhre Tungda MLA na Firal Chinkatuna Sem Sagadaba Gari Singsu Lamthaki Ningsing Bayai district asigi temporary oina JNB Chalaibasu Hairokta Haukiba Laikrabani Hauzik Sangaga Doriba Salungphangi Mafam Asina Hek Loibaga Hongzilaga permanent oina Leiragadabani Ngasiki Thoramadu Hairok ASigi Tongan ba administrative committee sing chairperson amadi councillor Kyasu Saruk Yaki Loinana Kendra adugi masing yamlaba miyam amasu saruk yaki Hana mamangai da ina mantri wajring ida koi salungom gi praja mayam tanara kanda lau ma pusri lengsin miru mayam sine pradhan remember mayam tanara ga lam leirgani sahu se haidana lam leigani haina proposal thajagiba kendriya vidyalaya ma sarunga salungom thangnaba sirama thajagibane aduga sirna JNV thajagibane president rule lakuda ina ai isana mayam ga interest kan hona jarakanda Amukana Salungumda Uzare Masigi Oiriba, a quigi JNV Savi Manglan, Mankauna Mase. Say Kayamatunga, a quid Salung Pamda Lamzi Ubukana School Lakani having the house. Adu Lamzi Urugadi, Lamzi Pamus, Hauseri. Pazangazagas, Mafam Zuba. See resort come a foreign country, resort come a Savi sing the coin of Kosil Lagasman, Lorate Arapal Lamzi Pamayam Wabano. Adu Aquina, a quick Angang singing Thoubal district, Satra, Maharol singing Damakta, a quick Salungpam Amadi Hero Kenrana, Masig is a gift to ena, Piba the Yabiba, Salungpam Praza, Maru in a Somaling Sin Miriba, Low Mapu, Kuding Mapu, Aina, Tamoy, the Hiding Islet and a target Yamati.